Leikai miyam gi khanbibagidamak Leingak ki miwoising bu thagatpa fongdokrakli. Thobal district ki manung channa leiriba pechi khulgi sanjabung oiramba mafam amada mioi anina lonna masagi pata tasin lamba adu Leingak ki mari leinaba singna thigatpiduna achumba bichar tawbirakpa amadi mioi ani asigi pata kakpirakibabu pechi khulgi miyamna apenba wafam kaya fongdokrakli. Ngasi Pechi Youth Development Club ta paugi mifam ama pangthokladuna club asigi secretary P Devi Gaurana haikibada Hairiba Pechi Khulgi Sanjabung asida Leikai gi oiba water supply scheme ama saba haurakpa matamda Sanjabung asigi saruk khara haibadi point 190 rom gi jaga asi state employee amasu oiriba telecom department gi makhada ASI oina leiriba Pechi Awang Leikai dagi Kaisam Brojendro amadi VDF oiriba Yumnam Mukta anina lona thupna patata selamle haiba si khanglakpani Masigi mayokta Leikai miyam na mari leinaba Leingak ki department singda waka chaduna lakibani Leingak na miyam gi wakat tabiduna achumba bichar tawbirakpa amasung makhoi ani gi patak kakthatpikiba asigidamak Leingak ki thaumi sing maru oina Leingak ki settlement ki director Gojendro DC Thobal Hanakamai SDO Thobal Ranjita amadi revenue department gi staff pumnamakpu Pechi Khulgi club village authority amadi Mairapaibi pumnamakki maikaidagi ngamkhai leitana thagatpa fongdokrakhi State Sarkar gi maru oiba officer singna asuk fazana hotna biraba amadi bichar tawbiraba faubada ngasi makhoi anina masakhaki khanduna khungi miyambu amasung Leingak ki department gi miwoisingbu lana uhanba yaba wafam kaya social media gi khuthangda hairakliba si tokpiyu makhoi anina Leikai gi water supply scheme sagatpagi thabakta apanba piriba si khudakta lepiyu makhatana adumak chatharaklabadi makhoi ani gi mathakta Leingak na midyeng changbiyu haina fongdokrakhi Hौkiba matamdagi khulgi sanjabung oina leiraklaba state level amasu oiriba lam asibu lanai miyoi anina lana pata changsillamagi matangda akoina mari leinaba department singda pechi khul pechi club pechi Mairapaibina chumba langlalang thokpiyu haina thamjakiba wafam pumba thabak ton thokpirapagidamakta pechi khul pechi club amadi pechi Mairapaibi gi maikaidagi haningai leitana thagatchari ming oina panjarabada settlement gi director sar Gojendro Thoban DC Madam Hana Kamai amadi Thoban DC gi SDO oina pubiriba Madam Ranjitabu loina revenue department da lebiriba staff singbu pechi club amadi Mairapaibi gi maikaidagi amukhana hainingai leitana thagatchari loina na sarkar gi maikaidagi pawwa asuk phajaba wayel chumba wayel puthokpira phawada Siri Kaisam Brojendro masamuksu telecom office ta ASI oina pubiriba amadi Yumnam Mukta Singh BDF posta lebiriba miyoi ani sina masakhaki khanduna pechi khul amadi department gi tawriba thabak thawai singbu aranbo mawongda unabagidamakta social media da kari fongdokpirakpasi yamna laibak thibani matung tarakpadasu haiba miyoi ani asina hojik sagaliba water supply gi sangkat sagaliba sidasu makhatana yetpiraktanaba su club amadi khulgi maikaidagi nolukna ningsingjabaga loinana makhatana yetpa apanba pirakpa taragadi miyoi ani sigi mathakta sarkar gi maikaidagi su athu matamda miyeng changbiyu haina nolukna ningsingjabaga